पाउचे दी यमफप ओइबा मरोइबा पाउ खराब दे तौजरी बाय इलेक्शन द कोविड-19 पाक्तकना संतोरक हनगनी आइबेगी मतंगदा कमिशन केस लौखुटख्रे ngasi imphal da nungtigi ayukta phongba pause amagi ahan balamai da ba election na laichet paktakna da santokna ba masak ohelle aiba headline gi makha da pau ama phonglakwa ga mari leinana Manipur Human Rights Commission MHRC na su moto case ama lokhut paga lokholaga masigi respondent sing da notice issue tawkhre case asi commission gi assistant registrar na complainant oiduna wakalak padagi su moto case number 4 of 2020 oina register tawdun lokhut khibani case asigi respondent sing na chief electoral officer CEO Manipur commissioner health amasung director health ne case asigi proceeding asi commission gi acting chairperson khaidem mani gi korom na pangthokiba ga loinana masigi respondent sing ta tha asigi kunmapan phawgi manung da soidana report sing pikhalakna ba khangan khre ngasi gi proceeding na mathang thagi tarida by election pangthokadorba wangoi lilong wangjing ten tha singhat amasung saitu AC singi election campaign sing India langa ki health department na issue toba SOP ngak na sathadre aibaki matang da khanakhe masina maram oiraga AC manga ki miam da COVID-19 paktakna na santok halagani aibaki matang da su khanakhe thawong asi constitution of India ki article 21 piba right to life amasung right to health ki mayuktani aiduna case asi sumo to da dokhatpani aire ngasi ki proceeding na maraki oiba pi ki direction abada khudakdagi AC manga asida SOP ngak na satna hanna pachu commission na khanakhibaga loinana khangan kibaga loinana masiba thabak to onthopagi report so tha asigi kunmapanda Manipur Human Rights Commission da pirakna ba khangan khi atop pau amadana resign to khraba ex MLA ahumgi case ki argument chathakre kumja sok lising ani taraga tareta pangthok pa 13 suba state assembly election da BJP ki MLA sing oina karakhiba miyoi ahumna phamsidagi resign to khraba matung makhoi ki resignation letter sing bo ayaba pi ki speaker ki order bo singnar khiba civil writ petition sing ki argument makha chathakre MLA oirambadagi resign tawkhraba singna Samuel Zendai ti thangjalam haukipa amasung Soibam Subhash Chandra makhoi masana petitioner sing oiduna file tarokpadagi High Court of Manipur na lokutuna khannarakpadagi haujik part hard ki thakta yoroklaba case sing asing asi justice Lanu Sungkum Jamir amasung justice Anthem Bimbolgi division bias the list dawkhi court na case sing asi lokolakpada petitioner ex MLA ahungi maikai dagi lepkhiba council sing gi maraktagi argument samichan makhata na tawkhi adumainamak ngasi loisanbagi tanja phangkidabadagi casing asigi well tha asigi kuni thoida makhatana sathanabagi damak numit chida fix tawna direction pikhi nakalamromda Nawaz Sharif ki manaw nupa Shehbaz Sharif jail da thajin khre masanubi Mariam da case ban khre Pakistan da maru oiba opposition party taraga mathoi punchin aduna Imran Khan government lokthokna ba Pakistan Democratic Movement PDM koba alliance ama semduna akan ba khongjang chathakba aurakibaga hanagi Prime Minister Nawaz Sharif ki manaw nupa Shehbaz Sharif bo money laundering case da jail da fathajin khre amasung Nawaz Sharif ki masanupi amasung opposition Pakistan Muslim League Nawaz PMLN ki Vice President Mariam Nawaz bo Prime Minister Imran Khan bo apang mipata selected amasung anglai haikibal Lahore government ki mayukta sathabai rally sinduna pangthokibagi damak party member lising ani henbag loina ngasi lepa pupunumita FIR ama register tawduna case ban khre Mariam Nawaz na mahak jail da sangbada akiba leite maramatuna ngablabadi mahak po phau haina Prime Minister Imran Khan da singnakhe Pakistan ki sahi humra hen ba itihas ki tangkhai ama hena laiba kasi papalak ki ba army na security amasung foreign policy ki lamjingda phana yamba chang da sakdi paidona leire government amas state institution sing ki mayukta kholaw sing lauduna citizen sing ki dam khudong chadaba thokan ba lampi sing thingjen ba loudspeaker sing amasung microphone sing na ba loinana coronavirus ki standard operating procedures SOP thuaibagi damak first information report FIR adu register tawkhibani Mariam Nawaz ki mapuraba captain retired Muhammad Safdar su FIR adu da maming palle Quaid-e-Azam Mausoleum ki asyangba thugai habigi damakta ma khana na Karachi da phakre amasung ko na pel da thadolakhibani masida natuna Pakistan government ki PMLN chief amasung National Assembly da opposition leader oiriba Shehbaz Sharif money laundering case amada ngasi leba ko gunamit jail da thajin khre lupa crore chatret ki money laundering case amada ma ki bail application adu court amada jakidrabagi matung September 19 da hanagi ahumlak hanna Prime Minister oiramlaba Nawaz Sharif ki manaw nupa Shehbaz bo National Accountability Bureau NAB na phakibani mathang ki numit masagi sahi humbuga mapan churaba Punjab province ki anagi chief minister adubo accountability court amana physical remand tawkhibani
मागी फिजिकल रिमांड की मतम खरा सांगतनबा NAB वकत अदु लोअर की अकाउंटेबिलिटी कोर्ट अमना ngasi लेबा पुपुनमित कक्थटखे NAB na mahak pasayul ahum phaduna thamlingi matamda money laundering ki maramda karigumba wahangsing amata hangde haina Shehbaz na court aduda aike permission da wangang bada Shehbaz Sharif na Nawaz Sharif ki manaw mamak no pa Muhammad Safdar bo kholaw law bagi damak da phaki ba Imran Khan government bo janing da phangdokhe police na nan manipuri amajam laba khaini ga konhana fare Impal East District Police na Mantri Pukri te leiba go down amada thi phukumba gi thabak chathabada nan manipuri jamlaba khani ga konhana fare aire Thaudok asiki matang da police tagi phangba pau amana hai tha asiki taraga nipan gi ayuk pung 12 minute kulom tabada thajaba ya pau ama phangba gi district asiki additional SP Roni mayeng bamna luching ba narcotic ki OC Khongban tabam Dev Kumar yauna Mantri Pukri te leiba sonal go down da thi bhomba gi thabak chathabada hidak mana gi polam sing adu phagat pangam khibane go down asidagi Krishna Das sahi kunthanga mapan apokpa Ramnath Shah Kobe Bihar ge Bukmar district ki Songai da haujikna telepathy ki asan baka amada bhara da leiba asi phagat pak ngamkhibane pharaba miyoi adu galoina na go down adu dagi asoba khaw kun manga phangke khawsing adu gi manungda amuk khaw amada bag masa ani khaw amada bag masa ani yawba thengna ke bag ching adu gi khaini lising amaga samharum yawrung ke hariba local market ta lupa lakh mari makhairung gi value oigani aire pharaba miyoi adu uhang pahung chathabada makna haidorakpada khani sing adu Dimapur dagi pusilaktuna state asigi tokan ba mafam sing da jona ba thawrang tawbani aibasu khangbangam le aire maraga sida Hathras gi accusing gi manungda amma minor oiramle marui ba khongthang amada dalit nupi masa amabu geng rape tokiba matung masada thokiba asokapan kaya na maram oiduna kona makhata na laikana bangam dabadagi sikiba Hathras case ki maramda Central Bureau of Investigation CBI na accuse mari gi manungda amadi mahaki school record ki matung ina sahi nauriba misak minor amani haibasi khangbangam le aire minor accuse adugi mamana phongdorkiba matung inna CBI ki team na makhoi gi yumda laklaga mangondagi accuse oiriba mahake masa ki marksheet lauke mama asina sumhaki masano padu minor amani haina claim tauke accuse adugi mama asina haiki madude CBI ki team aduna mahake masano pasing gi maraktagi khwaidagi al oiba adugi phirol ga loina marksheet puraga satke Hathras ki gang rape case adugi accuse mari haujik Aligarh jail da thamlibane Ningthaukwaba numit CBI ki team amana Hathras case ki accuse mari bo pungnipan ihana wahang pahung chathake haujik tip minor amani haiba khanglaba accuse adugi marksheet na Uttar Pradesh police ki thabak khudauda asoiba kaya leire aibasi utle aire Uttar Pradesh police na case adubu thijanba haukiba da accuse singi sahi di lepkhide haukiba September 13 da masagi sahi 18 surabi dalit nupi masa amabo Uttar Pradesh ki Hathras district ki Bolgahi da leiba lobok amada gang rape sathabaga loinana makhauri charam methi aina maral sike nupi macha adu janglen da phibam thina sokhe thadu adugi mathung chayul ani lairaga mahag Delhi da leiba hospital amada sike makpo state official sing aibadagi ahinda poloi thokiba thohungi mayukta lebak sin bathungna protest tawna rakhibane Yogi Adityanath government na case asi CBI da sinakhe nakalamrom da Sengdaba yu thaklubada Kerala da manga sire mapano hospital da pukatuna aruba phibam da laika nakre Kerala ki Selanam tribal colony da sengdaba hu senba yu thaklubadagi yamdrabada mi manga khudak da laika nabangam dana laikhidre aduga atai mi mapan aruba phibam da hospital da pukatuna laika nakre aire haujik hospital da laika nari be mi mapan atugi manung da nupi ahum yaure yu adu thakluraba matung da makoi gi haksang laitapam khanglaktabadagi amadi chorhon ba nungairaktabadagi hospital da pukatkhibani aire Walayar police ke pau matung ina laiki drapa miyo sing adu Raman sahi jangkai gani thoi ayapan jangit sahi jangkai manga mahaki masanupa arun sahi kun gani thoi Siban sahi nipuga manga amasung mahaki manau nupa Murthi sahi kun thaum dai suraba hariba miyo sing asine Raman hariba miyo asidi hauki banawai sing ayuk da laiki dabane lamdam adu ki tribal se ki satnabi matung ina po loiba yawba miyo sing adu su yu adu thaklubani aire Police na ahan bagi wena sa thakiba thijin umjan bagi thapak da sigi ba mei khudingmak adu sengdaba hu chen baju aduna mafam maram oiraga laikhidabani aiba khangbangam khre sharak asida mei manga laikhidaba asigi chapchaba maram adu karinano aibadu chemical report laklaba matungda aseng ba khangtok pangam lagani aina su Walayar police na makhata na phongdokhe hospital da laikan nariba anaba sing adugi manungdagi mei amana phongdorakpada laikhidraba mei manga adugi manungda amana makhoi atai da su thagu haidana pirakhiba yu adu sapon manam jamna kanna nami maramaduna yu adu da sanitizer na chingba yanchalamba yai haina phongdokhi aire police na di mahake wafam adu aranbu oigani su aire
लेखिदब मियोय मंगामक महौसागी ओइबा मरमना सिबु ओइबा याय हाइना मियोय कांगलुप खराना फोंदोकनरबसु डिस्ट्रिक्ट हॉस्पिटल दा पोस्टमार्टम तौनरब थौरंग तौखरे फोरेंसिक एक्सपर्ट सिंह मतेंगा लोइना पुलिसना यामना कन्न थिजिलिबा चरक असिदा मियोय सिंगन यु थकिबा मफमदुदगी अहांगबा बोतल खरासु फंगबा ngamkhre आइरे अरुइबदा कंटेंट सिंग असिगे मरोइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरबुक नंबक पथागा चरी लोइना चैनल असिना तुमदा कानरबदी सब्सक्राइब लाइक एंड शेयर तोबा काविगनु नंबक पो अमुका हन्ना थागा चरी।